Masi ako'y napamjariba press media briefing asi kaisu nate haukiba tang 8 June 2025 ki numidang da ikang khangawdana koi Arambai Tengol gi senior leader ama oibiriba mingoina panjarabada asem kanan sing CBI gi case amaga mari leinana mabu Imphal gi mafam amadagi phakiba aduna maram oiraganda लेबाक सिदा अखोगी थोहन निंगदबा थौदो खरा थोखरे मदुदी करिगिनो हार मतमदा पेनदबा नुंगाइतबना मरम ओइरगांदा अखोई नुमितुगी नुमिदांग मक्तगी होना बन तौजखी हारिबा बन असी मरम चादना हजिक अरामबाई तेंगोल असी अखोई खुलाई पाइबा लुप अमसु नते सोशल कल्चरल ऑर्गेनाइजेशन इसागी इनाट लाइनिंग अदुगुंबा योखत चनबा लैरिबा अदुगुंबा लुप असिबो मफम मतमना याददुना इलीगल इमिग्रेंट्स को टेररिस्ट ने लांदारकपदगी खुद खुलाई पाइदुना कंगलेपाक इमा असिबु कन्नबैदमक्ता होना जरुबगीदमक मदुगी मही ओइना अखोई हुजिक फानब कोइदान तानबिबा एनआईए केस पांचलकपा सीबीआई ने केस पांचलकपा अदगी लोकल पुलिस स्टेट की पुलिस सिंगजी अखोई स्टेशन जिंगदा एफआईआर मयाम पांचलकपा असिगो मयाम जु पेंदो फोंदोक बोइना अखोइना अरामबाई तेंगोलना बन कौजखी अदो हारिबा बनसिदा यामना नुंगाइतबा थोनिंगदबा थौदोक हाइबा तारगदी अरामबाई तेंगोल गी मिंग सिजनरगांदा अरामबाई तेंगोल दि नतबा ngausin phaijinnaba nisha chaba bangi namada irang sagatpa migi lambida mayum mapada khamduna leba gari mai thadokpa lohong khongdong balakpada gari thugaiba mi phuba amadi yamna criminal minded oiba adugumba press ki chinausing da khut thaba yamna thoningdaba thodok adugumba then state force in the nauri caption ba adugumba mayam tawsalakpadagi akoi ngasi gi media briefing asi tangai padan tawjabani aduna Arambai Tengol na kaujagiba ahanbada aikoina lauthoksagiba si numit 10 gi 10 days ban tawni na lauthoksagiba ni adu boy koi ngasi ga numit humni subani numit humni subisdagi akoi hariba ban nasi khar komthokjare relax tawjare masi gi maramdi hujaina mangda thamjagriba number 1 adu adagi mu number 2 da akoi ising ichauna awaba mayam ama hojik si kham thengna mayok na lingai lan gi chatheng phanglingai adu kyam na waringai matam sida koi ban tawbadagi akoi gi lakadawbe pusilakadawri bachana thaknaba sekmaida alu mayam pumdana leiba injang napi mayam pumdana leiba yerum pumdana leiba nga pumdana leiba adumai tawdana somda aduna maram oiraganda Imphal mayon sida city manungda pochai tangkhalakba aduna maram oiraganda praja mayam gi pendaba nungaitaba amadi makoi gi appeal request akoida matam kharadang komthok pibi yagadra haidana praja mayamna kanna request tawrakpadagi madu akoi khanaro matungda ade hojik lau singu su oibna maram oiraganda akoi lau khoigadabu khotkadabasi tractor da thau hanaba leisalaktaba kaidawraktaba adu mayamduna maram oiraganda masi kopna khanaraganda akoi khara relax tawrasi haidana dumaina ngasi lepnajare adu akoi yamna democratic oiba law na yaba mongda adugumba khongjangdi koi thajimkhriba अखोई इयाम्बा सीनियर लीडर अरामबाई तेंगोल की असेम कानन थादोरक्री फाउबा अखोई मखल मखा कयागी डेमोक्रेटिक ओइबा मोंगदा खोंजंगदे अदुमक चंगसिन जगिगनी मसिदा प्रजा मियामनसु सपोर्ट तौबीबगा लोइनना कंगलैपाक असिबु कनबदा अखोई ख्वाइ पुनमना सरुक यामिननबगी थौदांगदो अखोई लौमिनसि हाइबा वफमदो थमजरी हाइरिबा पियारोना थंबिरिबा ngसाइगी एटी नतबा कांगु मना जियोपटाइज तौनबो पोना मखक मयामना उबिरिदो अखोई एटी नतबदा एटी सारकांददा मिगी लुहोंबगी थुगाइरिबगदबा अखोई पियारोना पनबिबसे अदुगा मरी लेना मियोय खरा अखोई लैकाइना फारकपदगी एटी gi khutta lei madugi potodum aduna sakhini अखोई एटी नतबा कांगुना सुम पोना मखक chathai habase adugi poto mayamna dum video admaina lobibe yaine koina Ano rin saro? Oh.